ꯃꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 600 ꯍꯦꯟꯅ ꯆꯥꯗꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ न्यू दिल्ली की प्रगति मैदान नगरांदगी हौकिबा अहानबा इंडियन ग्लोबल एग्जीबिशन ऑन सर्विसेस दा सरुक यारिबा मणिपुर की पैवेलियन ना मालेमगी लेबाक कयागे मिटिंग चंगसिनबा ngamle amadi mapan की स्टेट मंगा यावना पुना स्टेट तरुना सरुक यादना ngasdagi ईस्टर्न इंडिया पावर लिफ्टिंग चैंपियनशिप हौख्रे मपुंगबा पाउ पिजरी हौखिबा चही 5 असिदा चिंगी मफमसिंगी चौखट थौरांगीदमक लुपा करोड़ 600 हेना चादिंग तौख्रे हायना चीफ मिनिस्टर ओक्रम इबोबिना फोंदोख्रे वाफम सिंग असि चुराचांपुर डिस्ट्रिक्ट की मनुंग चन्ना एसडीओ बीडीओ ऑफिस अहुम टीडी ब्लॉक ऑफिस अनि अमसुंग 33/11 KV पावर सबस्टेशन अमा संगाबगी थरमदा चीफ मिनिस्टर ना फोंदोखिबनी थरम सिंग असिदा डिप्टी चीफ मिनिस्टर गैखांगम हेल्थ मिनिस्टर फुंजाथाम तोनसिंग पार्लियामेंटरी सेक्रेटरी बुंगजागिल बाल्टे हिल एरिया कमिटी की चेयरमैन डॉक्टर चार्टोलियन अमो मणिपुर ट्राइबल डेवलपमेंट कॉर्पोरेशन की चेयरमैन टी वंगा वाईफाई एमएलए टीएम हाउके एमएलए जिनस्वान हाउसु सरुयाके ngasi संगाखिबा बीडीओ एसडीओ ऑफिसिंग अदुदी समू लमलान साइकोट अमसुंग तुइबोंगदनी लानवा अमसुंग न्यू लमकादा टीडी ब्लॉक के ऑफिस बिल्डिंग संगाकी साइकोटा साबा 33/11 पावर सबस्टेशन संगाकी ऑफिस के अकोइबदा चीफ मिनिस्टर ना लुचिंगदुना उचारा कयासु थाकी चीफ मिनिस्टर ओक्रम इबोबिना इंक्लूसिव इंफ्रास्ट्रक्चर डेवलपमेंट की मखादा ब्लॉक 19 बैंक की खुदुंगचाबा फंगनख्रे सब डिवीजन ओइद्रबदी चौखट थरांगी थबक पाइखपदा खुदुंगचादबा कया लेबदगी गवर्नमेंट ना टीडी ब्लॉक तगी सब डिवीजन दा ओंखटपनी अकंगनबा रिसोर्स ना बैलेंस तौदुना चिंग अमसुंग तम चाखोननबा होनरी स्टेट असिगी मनुंग हंजिनबा ngamkhai फावबा यौना चाखो थरांगी थबक पाइखली हाइकी अखोगी लिमिटेड रिसोर्स मरम चाना मफम चाना कदाइदा स्टेट सिगी मणिपुर लेरिबा अखोई खुदिमक अमतनी हाइरगदी मसी अखोई इम्बैलेंस लेरिंग हिदी नुसिनबा वाटकनी करंबा एरिया दा कराइदा हिल दा वैली दा कराइदा अखोई ट्रस्ट प्रायोरिटी सिग्राइदा पिगदगी हाइना अखोई डेवलपमेंट सी यारिंगदी एज फार एज पॉसिबल अखोई सिंग हाइबा वैली हाइबा नाइदना अखोई सब मानना चापतमिनबा हाइबसे अखोई स्टेट गवर्नमेंट सिगी अखोई प्रायोरिटी नि पांदमनि न्यू दिल्ली की प्रगति मैदान दंगरांदगी होखिबा अहानबा इंडियन ग्लोबल एग्जीबिशन ऑन सर्विसेस दा सरुक यारिबा मणिपुर की पैवेलियन ना मालेम की लेबा कयागे मियेंग चिंगसिनबा ngamle डिपार्टमेंट ऑफ कॉमर्स गवर्नमेंट ऑफ इंडिया सर्विसेस प्रमोशन काउंसिल अमसुंग कॉन्फेडरेशन ऑफ इंडियन इंडस्ट्री ना पुन्ना सिनबा एग्जीबिशन असि ngarang प्राइम मिनिस्टर नरेंद्र मोदी ना हौदोखिबनी मणिपुर सरकार की मिहुत ओइना कॉमर्स एंड इंडस्ट्री मिनिस्टर गोविंदास कोंथौजम अमसुंग चीफ सेक्रेटरी पीसी लमकुकाना लुचिंखी सर्विस एक्सपोर्ट हेंगत हननबा पांदमदा था असगी कुमंगा फाउबा चथगदोरिबा एग्जीबिशन असिदा लेबाक निफु हेनबना सरुक यारी इंफॉर्मेशन टेक्नोलॉजी टेलीकॉम एजुकेशन हेल्थ केयर मीडिया एंड एंटरटेनमेंट प्रोफेशनल सर्विस टूरिज्म न सिंगबदा मियेंग थमली मणिपुर पैवेलियन की ओइना टूरिज्म कॉमर्स एंड इंडस्ट्री मेडिकल आईटी मीडिया एंड एंटरटेनमेंट दा सरुक यारी लानाय ओइना मीडिया दा ISTV नेटवर्क हेल्थ सीजा अमसुंग स्काई हॉस्पिटल टूरिज्म गिदा केबी एंटरप्राइजेस अमसुंग खुइबो टूर एंड ट्रैवल हॉस्पिटैलिटी दा क्लासिक होटल सरुक यारी मिनिस्टर गोविंदास कोंथौजमना अहानबा एग्जीबिशन असिदा सरुक याबदा रेस्पॉन्स चाउना फंगदे मतम मांगहनदना थबक सुबगी हैनबी लेरबदी इंडिया खत नतना मालेमदा मणिपुरना अंगकप कया तौब ngamgani फोंदोखी मणिपुर पैवेलियन से दा कोई याम नाग फबने हौबो नुमिसिदा हाइतार इनोग्रेल डे सिदा आईवे हाइबा असि मोजे कैंपस रिक्रूट तौगनी है मखोई तौगे हाइरे मखोई मसिंग यामबा तोंगान तोंगानबा ट्रेड सिंगदा तोंगान तोंगान फील्ड सिंगदा मखोई सिंगसी कैंपस रिक्रूट तौबगी मखोई अपाम फोंदोए ना दुमाइना होजि पाउ फंगे अदुई मथकता थापार यूनिवर्सिटी सिसो मणिपुरदा लम लेरगदी मखोई सो यूनिवर्सिटी मोइ प्राइवेट यूनिवर्सिटी मोइ सो यूनिवर्सिटी अमखसु लिंगबगी अपाम दुमाइना फोंदोलाई अदुना इना हाइजनिंगमदी अतै खैमते अखोई मतम मांगहनदबा अखोई मणिपुर की लेबाक से नोमा दिसोइदना अखोई से यामना हाइसिंगबा अदुगुंबा कम्युनिटी अमोइना इमर्स सोइदन तरोकनी नॉट ओनली इन आवर कंट्री ग्लोबली आल्सो हजि खंगबा होरे आफ्टर मेरी कॉम अखोई मणिपुर से खंगबा होरे हारिब अदु इन एनी ट्रेड अखोई सिंगसि मतम मांगहनद्रबा अखोई वा कल्चर से निथि जना कीप तौरबा अदुगा अखोइना तंद्रबा तंदबा तारगदी वी कैन डू अ लॉट ऑफ मैजिक
Chief Secretary PC Lamkungana ahanba exhibition asida ekogi potential sing uthoknabagi tanja ama fangle haiki. Our participation in this global exhibition on services, I'm sure that will give us a boost just to what I call showcase our potentials, especially in tourism and healthcare, as our minister has just mentioned. Now, healthcare side is having a lot of potential, as we have heard in the inaugural function that this Dr. Naresh Trehan said that United Kingdom's health service will collapse if all Indian doctors have left tomorrow. Something like this, Manipur also is having a lot of potential, so we can contribute a lot in the healthcare side. There's also hospitality, now education, and tourism. So this is a beginning for us and a very good opportunity, the first ever. So I'm very sure that our participation this year and years to come will surely make a difference for the government of Manipur as well as the public and the young people. Civil Society NGO Maidapai Amadi Lekaida Karigumba case Amagidaba Wakalapa Matamda Nakal Namakatagi Wataraga Warep Lobiganu Nakal Animaki Wataraba Matunda Warep Lobigadabani Lamdamasida Todo Wato Amatopada Miamne Irang Hoduna Migi Achum Aran Kangana Migi Mayum Tudekpa Manganta Hanba Ainayadi Dandi Pibagi Tabakti Court Natogadabani Haina District and Session Judge Manipur is a Gunesor Sermana Fundoroli. Civil Society da Kayumaki Samana Watam Nakan Nimaki Wahi Tarva Matumda decide over the quarter to Nakanami Wata decide over. My Tona, Civil Society, the Kayuki Samalaga, the site Animaki Targa, Namata Taraga, Mayushitopa, Tadopoma, Tava, Potosito, with a pin Tozani, Rosika, Rugadi, Port Yoina, all what the case of Jail Samusia way, or water case like Simtamina, a pin of Jitimadi. Kayuma Famama decide to the Nakanimaki water about the decide to you, Namakatan Targa, Mayuma Kaishito, Kotopaisia, the punishment people the court of the Woodamani, Akoyi or the Forest and Divaya, the Mihami Puni Casman, the police of some porters in Nagasaki, Piraga, than the Puma. Magna Makatara Duna, Lekai the Topa Tongan Tongamba Todo Wato Kaya, Civil Society Amadi, NGO Yauna, Lekai Miamna, Warep Laudana, Nakal Anida Yasinaba Purokana, Toliba Wato Adu, Loisiliba Si, Afaba Tabani, Adu Tabak Togodariba Kambo, Aduna, Kanta Hodaba Amadi, Section Hobo Watpadagi, Lekai the Mitan Topa, you may tabana Jumbagi Tabak Asidi, Mob Injustice Ki Tabagni, Asiguma Tabasi, Mob Justice Hagadabanati, Mob Injustice Hagadabani Haina, Fundoroli. Manipuri the Sunday Civil Society Mayama later, NGO Mayama, Maya Baby Club Later, she district solution to like a top problem Samasa, but she have a Kodamni. She increased the water, you know, have the port case Kudima, Kadama Kudima port, only have late. A power Taboxida, Poishida, Tobiva, Kabushina, Karita, Woodano Kanda, the like I did Tatopa, you might have a quota for more point in the mob justice, I was the mob justice idea, the mob injustice, I got the mob have a why justice Kapunbaya, the Wahi, mob labor from the justice labor, justice labor from the mob labor. Amarum the Hosik Manipurda mob injustice Kimarum da Mio Karana Kudong Chabala Wamadi, Maral Lizetta Bamio Sungu, Maral Pisan Bagitabak Jatavayali. Matam Kuina Punsan Bangamdana Lalaba, Maram Amasung Tangal, Furup Amata Oina Tabak Tominana Bangasi, Mayangkangda, General Tangalgi, Eco Park, the Pangtokiba, Maram Tangal, Union Ge, Ahanba Joint Conference, the Yanakre. Ngasi mi pamaduna maram thangalgi lam leiba yonbada punna khanaminaba chahi manga kudingi joint conference pangthokminaba amasung furup anigi miusina class 10 dagi hauraga maroeba exam singda makok thonglokpasing okminaba hainasu yanaki ngasi mi pamasida rural development ke minister Francis Ngajokpa senapachigi ADC gi CEO Rang Peter Thangal union gi president Dr Chan Thangmi Maram Union ki President ke Raisang Susabya ki Minister Francis Ngajokpana Mayangkhangda Sagat kadaba IIT complex ki damak lam ekar cha manga tara pibada kunja singna ye labadi atopa mafam singda hongkigani mafam asi chawkhanamada miyamna ayep pirabadi mangjabana tana karisu fangloi haiki Maram amasung thangal furup ani asi yelongwaidagi hauna punna leiminarakpani furup ani asi masa masagi ningol loksinaba yadaba amana amagi ningol launabagi chanabi leiramnibani Matam Karat Tongana Leminaruraga Amuk Punsinarapa Sina Hiram Kudinda Kanaragani Haiki. Away Punbada Yotuna Lagini, Jati Chowin is Sukai. Education is over to compete over one. Chowkas around the Soka to compete over one.
aduna koina chaukat ke hara choi kutal lai nungsina se hara choi kutal lai nungai ni na se koi kutal lai ina kummi na se koi kutal lai aduga kai na se hara choi adu so koi kutal lai Jennings की डायरेक्टर एम श्यामों की मथक थिगलगनी हाइना चीफ मिनिस्टर न थाजब पिरगले हारी हिरमस ग मरी लेना ngasi जेनिम्स की कॉम्प्लेक्स ता पाउमी सिंग उनकिबा मदा खोंजंग चंगसिलिबे सिंगी स्पोक्स पर्सन डॉक्टर जितेन फोंदोकिबदा सिंजा थुमजादा चेनबा मदी मतिक चादबा डायरेक्टर एम श्यामो लथु कॉन्ट्रैक्टर लेबा एम्प्लॉई सिंग रेगुलर ताहालो हाइबा वाफम दा जेनिम्स की नन टीचिंग अमदी टीचिंग स्टाफ सिंग न खोंजंग चंगसिलखबने मसिगी फॉल ओइना चीफ मिनिस्टर न उनसी हाइबदगी एसोसिएशन की मिहो सिंग था असिगी तांग कोनितोइदा मिनिस्टर का उनकी चीफ मिनिस्टर की माइकेदगी डायरेक्टर श्यामो की मथकता थिगलगनी करिगुंबा थिगपदा महाकी मराल लेरमनबदी मतिक चाबा एक्शन लौगनी मराल लेरमदब तारबदी महाकी मथकता मराल सिबा मियोइसिंग लोकटपम थोकपा एक्शन लोककनी हाइबगी थाजबा पिरकी डायरेक्टर खुदकता लोकथोकपा हाइबसी एडमिनिस्ट्रेशन दा खुदोंग चादब खरा लेगदब मरमना महाकी मथकता थिगलिगै मनुंगदा स्टेट थादोक्तुना चत्तनबन चिंगबसिंग खंगलगनी हाइबगी थाजबसु पिरकी हाइदी जेनिम्सना एमसीआई की रिकॉग्निशन फंगबा हाइबसी डायरेक्टर श्यामो मथंता होनरगा फंगलपनते चीफ मिनिस्टर यावना स्टाफ खुदिमंगना थवाई यावना होनबदगी फंगलकिबनी स्टाफ सिंगना पामद्रबा डायरेक्टर सिंदोकपा हाइबसिदी एसोसिएशन अनिमकी अपाम्बनी दाबी असि फंगद्रिबा फावबा खोंजंग हंदोपगी वाफम लेते हयेंग जनरल बॉडी मिफम फमलबा मतुंगदा मास रेजिग्नेशन नत्रगा हेना कनबा खोंजंग जंगसिननबा वारेप लौरकपा याय हाइकी अखोई प्रोफेसर एम सामू की मायोक्ता खबर कागज प्रिंट इलेक्ट्रॉनिक मीडिया लोनमकना अखोई करियो मागी एगेंस्ट इग्रिबा हाइग्रिबा सेंजा थुमजा करप्शन की अतई अतई हाइग्रिबसिंगी माइकैदा एगेंस्ट दैट माई अखोई इन्वेस्टिगेशन तौबा अदुगा लालंबा कांगबुदु अदु मतिक चाबा पनिशमेंट पीबा हाइबसिनी हाइबदी सामोना लालमे सामो पनिशमेंट फंगम थोपनी अदु कैगुंबा लालमद्रगना पैसा पिरमद्रगना मगोंदा एलिगेशन तौ मिसिंग पनिशमेंट तौफम थोपनी अदुगा हौजिकी हौजि ओइरिबा डायरेक्टर सी मागी मथक्ता इन्वेस्टिगेट तौरिङै मतमदा मासी सुटी पीबनी खंगे नत्रगा मपान चलनगिदबनी खंगे आइदि मागी एगेंस्ट कोई कनो तौरगदी इन्वेस्टिगेशन तौरगदी एज पर नॉर्म्स अतोपना सर्विस रूल जेनिम्स की हौजिक फाव थंबीदबसी सर्विस रूल एप्रूव तौबीबा मदुदैदा अखोइगी सीनियर रेसिडेंट डेमोन्स्ट्रेटर ट्यूटर सिंह प्रमोशन असिस्टेंट प्रोफेसर काबा असिस्टेंट प्रोफेसर ना प्रोफेसर एसोसिएट काबा एसोसिएट ना प्रोफेसर काबा हाइरिबसिंग असी मरुओइना अखोइगी डिमांड सिंह अदुगा करिगुंबा डिमांड सिंह सी राइटफुल डिमांड नि मसीदा करिगुंबा याबिद्रगदी अखोइनासु डॉक्टर सिंहना मयाम प्रजा मयाम वहनदना सेवा तौदबसी नुंगाई तब मरमना ओइदना अतई मखा फर्दर लाइन ऑफ एक्शन हेना अखोई जस्ट हिज वर्क खक तौबना तब तोपा लौरप याय हबा जेनिम्स ना ngasi परमानेंट रेजिस्ट्रेशन फंगिसिदी मी अमा खक्तगी होना जमन नते मी लोइनमकी होना जमन नि अदु मसीसु अखोइना मयामदसु खितंग हाइजेनिंग मसी आई खकी नते मा खकी नते कमन मी लोइनमक वान फनकी इम्फाल इसकी संगाई पात सेरिकल्चर कॉम्प्लेक्स सथरिबा कोकुन बायस एंड सेलर्स मिता कोकुन केजी लिसिंग मंगा रोम लेबा योनबा ngamkre amadi magul leba kokun hen puthoragle tha asigi kundagi directorate of sericulture na sinduna chatharaliba mit asida churachampur senapati kangpopi amadi tampaki district singi kokun farmers singna saruk yari imphal west district ki oina kg lising amaga chahum thawbal gi oina kg chamapan amasung imphal east na kg chamanga puthoktuna mangjil thari Chandel Tamenglong amasung Bisnupur district ki hayeng pangthokani farmers singna handaki mid asi yamna apenba poi masina makoida hena honaningbagi inot amapi mathangdagi magun leiba kokun sing puthopang amgani habagi thajabalai phongdonaraki Assistant Director Technical Headquarter and Sanatona SR percentage start chada kunipan yauna magun leiba kokun mid asida puthokpa thengnare masi afaba khudam amani haiki Samru PSC ngasidagi pungkun mari chupna miyamda analayengi kudong chaba fangankre kudong chaba si hodopagi thoramda wangoi kendragi MLA Olukoi Samru Nagar Panchayat ki chairperson JS Mangi Leima CMO Imphal West Dr S Bimola Kumari Susarya ki
MO Dr. MD Salim Khana Center asigi mai ising ambulance amsung quarter waliba asi mention binaba puning chingsinki CMO Dr. S Bimola Kumarina Health Center asi numidang da su mapungfa na hangbang ngamnanaba akoibagi miyam na mateng pangbiu haiki MLA Olukoina Center asigi fibam faganaba MO na angambasing honabiu ngamdaba leirapasu kendra asigi MLA ama oina mateng pangani Center asigi lefam thopa machaksing lawnana honagani haiki patient sing gi damak ka thoba maru doctor sing sister sing ekoi dedication is free labor new koi batai ngandi ai isana pamjana haiba line sida changa abanina ekoi isagi dedication ka thoba हाइबसी कोई तनाई फटे हाइबसी स्टाफ सिंग मुरु डॉक्टर सिंग तुंगदा हौजिक सागलिबा क्वार्टर की फिल्म सुजतुना येंसिंकी हौजिक सागलिबा से कॉन्ट्रैक्टर ना सेल पुथोलगा साबने हाइबा पाउ तारे डिपार्टमेंट अथुबा मतमदा लोइसिननबा सेल थादोपियु हाइकी KYKL की कुमाथोई सुबा एनिवर्सरी के मरी लेना लुबस की चेयरमैन एंड ओकेना वेशिया लमदमदा लेरिबा मियाम अमसुंग रीजन असगी यावलोब सिंगदा एफ प्रपोजल पिरली चेयरमैन की चेरोल असिना रीजन असिदा इंडिया की पॉलिसी ना मरुइना ट्रस्ट पिरिबा से कल्चरल एसिमिलेशन अमसुंग वेशिया की टोपा अमसुंग डाइवर्स ओबा मियामबु मेनलैंड इंडियन सिंगना एथनिक हार्मोनाइजेशन तौबनी colonialism gi mong asidagi region asida community khudimangna khulai paibagi ihau changsilakpani adubu ningkha tambagi ihau asi mai pake harabadi Asia da leiriba revolutionary loop sing comprehensive oiba political amasung military strategy amagi makhada punsinduna amata oina thengnaminabagi makha poli chahi humfu suraba khulai paibagi puwari asina punsindrabadi ekoigi ihau hanagumna adumuk legani habasi takli Yawalub ki luchingba singna achumba asida thazaba utpaga loinana punsinabagi khongthang lokhanarali adubu mai pakpagi lambidadi singthaningai oidre punsinabagi lambida khuro thangliba asi region asida hauzik oiriba nationalism gi clash asinani amaromda civic natraga territorial form gi nationalism su region asida lei atopa clash amana ethnic nationalism gi manungda leiba asini territorial claim amasung counter claim singna Yawlup singi punsinabada khwaidagi khuro thangale leadership na masi lakshinba ngamdrabadi punsinabagi oithokpa leiroi punsinaba ngamdrabadi mai papa ngamloi habasi revolutionary politics ke yetningai leitraba achumbani territorial claim amasung counter claim sing asigi break matungda taramangchari Numit Marini Chethagadaba State Arogya Fair Ngasidagi MFDC da Hodokre Directorate of Ayush Government of Manipur Amadi Vision Foundation Manipur na Ministry of Ayush Government of India ge Midyang Makhada Sinba Fair aduda Manipur gi tonga mafamdagi lakpa maiba maibi gi layang amadi atei manama singi layang kaya so stall hangduna saruk yari Ayush Your Health Our Mission haiba theme da pangtholiba Fair asida OPD gi khudong chaba supiri ngasi ahobunumi ki scientific session da expert amana yoga na piba kanaba amadi laina sing asidagi ngakthoknaba pambai matangda slide show sizinaduna wangangki Opodagi yauraba blind kangu emotional oiraba dagi akoigi nupi masa sing yamna wakhul charang narakba mukhoigi nungaitaba jail da leiba de angan sing si ekone PDC program ana yam toina tawi akoi manipur da so kai yadak tawi aduda moigi personal development se IQC aduki matik wangi khona approach of yoga therapy gi matungina khone apply tawzabada Fair asi nungtil Health Minister Funjathan Tonsing na honobi matungina hodoki tharomasida Ayush ke Director K Lokendro Hana Minister Oiramba Dr. M Nara Health Director O Ibomcha Susarya ke Minister Funjathan Tonsing na asigumba Fair asina Ayush na piriba khudong chabasing miyam da khangan bada achoba mateng oigani Ayush amasung Health Directorate ani asina amata oina thabak tominarabadi lamdam asigi health sector da hena khudong chaba miyam da piba ngamgani haiki Government na so hoji ikhoina khanbasi Ayush gisi hojiki medicinal plants isu ikhoina every state da khamadung da su medicinal plants phasana kano toroga forest kambuna plantation ai nos dagi hedari forest plantation si ta sei nadi chumna plant to bagwari kai to naga ni ba so future pan du leitre ikhoi medicinal plant to ri ikhoi di machine productive organization si kanagari ai ba with a clear plan ikhoi di si to gani kana government of India na paisa piba gi si manu dai hoi so kana honaraga ta sei ngari Manipur go basi originally
Manipur se berisal pan su dum le ching su tam su ram na khoi thi do le ta banati Ayush की डायरेक्टर के लोकेंद्र ना आयुष की अखनब हॉस्पिटल अमा लेहनना बा होना बगलोइना मेडिकल कॉलेज अमा थमना बगी थबक पाइखत पहौरी हाइकी the homeopathy medical college in Manipur. So we have to look up. If we don't have the land, we won't be able to do it. Sir, this is my humble request. Please don't give away the land of Ayush to the mental hospital. Please. Forest Department na Reserve Forest ni laututuna umang kanana bohona riba Imphal East manung chana leiba Kurai Top Moirang Kampugi Chinkai Reserve Forest da Kurai Kendra gi MLA NG Bijoyna School amadi Tourist Resort Sajile haina Social Worker Yamana Mara Sikre Wafam si ngasi mahana school adu hakthingna yangshin bachapada phungdokhibani School asi quality control tawdabada natana chection dabakaya uba funky mahana makhata na haikibada MLA na Sasmita and Vidyananda Enterprises kowa firm amada sinaduna Kasturba Gandhi Bal Vikas Vidyalaya gi makhada Jingkhai Chingda Imphal East ki oiba residential school ama saba loiduna chief minister gi ahangba matam ngaiduna sangana bangaidi haiba khangre residential school gi jinga handak set ki ba nonglei nusina humdokpa loinana tourist resort ki foundation fazana thamdabana namthaba yabagi khudam kaya leire MLA amasung minister kaya na umang kansi haiduna lauraga asumna umang manghalabadi kadai da leiba umang kan gadoribano haina hangki akhoi gi kurai kendra gi MLA na lauthopi gi ba sanga dugi ngaidana leiraba mafam asi hojik mangda leibi sini hek khoi gi sanga driba mafam ma pura paithoktana adagi se pura damage oiraba asungba quality leiterba school ma mafam chadana sabdagi praja miyam da kanaba leiroi da school ma ni haina haiba se mayang phon dain phongtok chai ado tasengna masigi area se kamaina forest reserve forest ki makhada leiba jaga amada kamaina masugumba school asi constructor mono leiriba Imphal East ki district ki oina sariba mafam asida karimta tana hoduna mayamda sumba sarambasi labak thibani haibasi mayam honda pawi thong thindal Lambi sembi de bagi mayota Imphal Ukru Lambi amasung Imphal Pukhau Lambi blockade tawba amasung Ayampali Lambi thingzin bagi khongjang changsinana ba sem sare haina maike adongi miyamna phungdorali lekagi myo amana phungdorpada Imphal Ukru Lambi amasung Imphal Pukhau Lambi samnaduna National Highway number 1 tariba Chaithabi lerek hairaga khangnariba lambi asi ngasidagi tha taruronggi mamangdagi lambi sembinaba MLA da kayarak haizaraba fawbada tabi dabadagi lambi thingbagi khongjang changsinuna lakli lambi asi numit mangani gi manungda semjin ba haudrabadi lambi asiga samnariba Imphal Ukrul amadi Imphal Pukhau lambi blockade tawbagi khongjang changsinana ba sem sare haiki ngasi local MLA sina ngasi babu mi am ta changbirok ta ba ja ko yam tipen je adu maruina akoina masida akoina teno committee am ko semjai lerak si sem na gi dong ta semi ba committee sina akoi atu matam na khongthang mala khola kani karam khongthang ai ba tam da Ukrul road to Pukhau road si phar ga mu Dimapur road tari bani connecting road ne masida ngasi mana changjil yang director bani na masi PWD road su ko ra bani ado maruina akoi wang minister su kain to miyang changbirok tra ngasi akoi na ba unaba chapu matam da su ma unaba thabuk sangi ga sangde ga tawlai na akoi ma unaba phangdra ado unadra bani na akoi na si sangjan doi je Ukrul road to Pukhau road ani je masi akoi blockade to gi phiom ba akoi la KCPMC na mission school singi mathakta thamlamba athingba matam kharagi oina komthole hari lubasigi information and publicity secretary paikoma maite ge cherol amana Catholic mission school singi mathakta thamlakhiba athingba adubu counter tawbalub mahiri sing lairik ninthina tamhalu haibagi appeal tawbalub educational institute free zone ohelu haibna chingba organization singna maike kaya dagi laukhiba kholau lubna sukhana neneduna kunai asida lairiba mahiri singi body sing mathang manang naina lubki maike dagi wari sanaduna operation mangal changsilaliba strategy asigi maramda marik chumba wafam kaya thamki miyam gi oiba organization kaya gi marakta leiba vital network amana dialectical interplay amakhak loduna revolutionary educational struggle society amadi Catholic mission school sing asigi marakta leiba yamna critical oiba problem amasu baroshin purakna bagi tangkak amalaki Catholic mission school sing gi oirakliba educational crisis asida principal negotiation element leina leibak macha taba MSF na ajoba thodang lauduna yamna peaceful oiba waroshin purakna bagi lambi sinbirakpada KCPMC na hainingai leitana apenba pokchei Catholic Education Society Manipur na thamlakpa positive response ta leibak miyam amadi lubna thajaba thamduna school sing asigi mathakta thamlamba athingba adu matam kharagi oina komthokpani KCPMC na khunai asida leiriba frontal organization singna mutual interaction and
supporting tongna Kunai asida leriba sotaraba mahirisi fomfom thokpa hak makatana tan badal ibak miyam na mapungfana kut lantok pirakani habagi ache pathajaba thamli Handa Catholic School sing Tinzinduna Mahima Sing Tamba Fangan Kidaba Adugidamak Lamdam Asida Leriba Tonga Tonga Balup Amadi Guardian Sing na Mahiri Sing Mahi Tamba Fanganan Bagidamak Jangsin Kiba Kongjang Amadi Education Bu Free John Ohenana Ba Laura Kiba Ferepu Desam na Thagat Pa Fongdoli Government na su thieng na su thieng na school sing hangdong na ba cabinet na warep lauduna honara ki ba thaudang adubu su government ki afaba amadi achumba khongthang ni haina desam na lawi matungda kana gumba lup natraga lanai miyo amatana lanai gi oiba interest mahi sang thingbagi khongthang amata lobi ganu school authority na su miyam na lana loba yaba mahi risingi interest sopa yaba thawong amata tobi ganu Catholic school singi admission matamda lamdam asida leriba mama mapa oiriba singna langtak na ba pok riba amadi ming chanba phangnabagi damak angam athau toba ngamba singda Wachat wanom tauduna CLP duna ming chanana bohana riba asi kohandana achumba mongda admission pangthong na bagi admission policy ama Catholic authority Singapore na famina duna semlagani hairi District Project Officer SSA Infal Iski Makada Lamlong High Secondary School gi Mahiri Singda School Uniform Yanthokre Tharomasida IMC ki Councillor Birjit Lausangbam School Asigi Principal S Sobita District Coordinator Community Mobilizer Thaudam Rohini Kumar Susar Yake Numinini Chethagadaba Tarahumdo Shuba Edu Fest English ni Taramanga Ngasidagi Gandhi Memorial Complex sa Hokre Festival Asida Stol Kul Hangduna India ki tongan ba University dagi lakpa mihil sina counseling pibagi thabak chathari Cine Directors Guild Manipur na ahanba oina Manipuri short fiction film English ni taramanga pangthok na bagi damak sem saba loire hari masigi mangoina na Manipur short film amasung award winning short film national amadi international na chungba April 16 biam ga punna yengminana bagi damak sem saba su loire hari Telecom Regulatory Authority of India try na sinduna Telecom Consumers Outreach Tauramama Hotel Classic the Pangthokre Tauramasida Telecom Consumers Sing Service Provider Consumer Advocacy Group Consumers Forum Government Official Amadi Mahirui Kyana Sarubyaki Telecom Consumers Sing da Hak Amadi Privilege ki matangda awareness pinanaba Tauramasi Pangthokpani haina Regional Office Kolkata gi Advisor Rupa Pal Chaudhary na Phongdoki Try ke advisor A. Robert J. Ravina lebag asida leidiba miyoy chada marfudra taruk na prepaid oina seasonary maramaduna telecom gi maramda check-in ba tangay fadi kanagumba consumer amana customer care da wakat pada PNW leirabadi mari lenaba authority gi website ta changduna khangbayagani haiki Tha asiki kunithoida Manipur University gi main gate maya da bomb pokayanduna aso pananghan kiba thaudok yaningda ba phongdotuna khangabo part 2 maslam lekai da miyamgi mifam ma pangthotuna wakat mifam phangkre mifam asina JC amasu semduna warip kaya lokre sidmisi gi thabok shifam da karigi da bomb pokay hanbano haibadu mari lenaba singna atuba matamda singdo thaudo adu da sokpada gi housing rims da leka nariba khangabo part 2 maslam lekai da gi sidmi and Romeo layang bada changba senfam kudimak Manipur government na putho ma ki tungi punsida hingbaga mari leinana government na compensation PU talibadabi sing athuba matamda thabakta onthok trabadi civil organization kaya ga loinana akanba khongjang changsingani phongdoki jambase koi pajama oina pamjadeba adi huji sokna leidiba huji soriba nang simmi neba nomai suraga talaga saba mi neba si sarkari makai degi koi compensation khara behanjaninba hidoga chumaranje hidolaga putho haninba athuba matam Ministry of Skill Development, Entrepreneurship, Youth Affairs and Sports ki makada Nehru Yuba Kendra Chandel Sinduna Nimit Kuntrani Chup na Chatakadaba Youth Leadership Amasung Personality Development Program ngasi Rural Development Training Center Kongjom da Hokre. Hautopagi Tharamda Center Asigi Director Case Robindro Nehru Yuba Kendra gi District Advisory Committee Youth Program gi Member K Lokendro Nehru Yuba Kendra Sangathan Imphal gi Hanagi State Project Officer Nonibala Chandel District ki Coordinator W Ibohol Susuryaki Program asida Imphal East West Thawal amasung Chandel District gi Nahakuntra Nasaru Yari Security Kungna Leriba Johnston School Gate Manakta Kamduna Thamba ISTV News ki Coordinator Wangkem Mahesor Meitegi Van gi Battery Sakandaba Singna Huran Kre Ngasi Yupung Tara Rom Tabada Gari Adu Kamduna Thamlambani Nungtil Pung Mari Rom Tabada Battery Yarom Daba Thingnarakibani
Chief Conservator of Forest address tawba letter ama police na mullaga hangdokhiba thawang All India Postal Employees Union P3 amasung P5 Manipur Divisional Branch na kana yaningdaba phungdokre Department ki chanabi sing thugai khibagi damak general personnel gi mathakta chunaba chera Amuko gi kangbo amana GD College ki fibam yangsikre Advisor KT Rahman President Dr. Y Manikuman amadi General Secretary T Gandhi Susaruya ki KT Rahmana UGC ki makada auditorium cum Indo Stadium saribasi quality control tawdaga loinana fanlana sizinariba contractor ki mathakta miyamna ihau changsinba mathau tai hiramasida government amadi local MLA na miyeng changbiu haiki jiri haibasi Imphal East ki manungda leirabasu yamna tapna thapna leiba adugumba mafam amani masidagi hoji Manipur Sarkar da Cabinet Minister when Liberiba, I go that Divendrona, Mahagna, Asigum Aran Batova, Tigadara say, quality maintained Todana, Saram River building a Sigi, Marie Lenava, the department Singda, Karina Karamna Tauraga, Masi Oikibano Haina, Tigat Pagaloina, Semka Chagatpa, Kumang Chauchil and Bio, Aduga, Aran Batova, quality maintained Todriba, Tigadara say, Masida Dandipi, Hibasi, Amuka Magedi Tamdani. Disabled Singi Oiba Legislature Forum Amasim Nabagidamak Assembly gi Speaker Gatana Duna Kanaragari Hana Deputy Speaker MK Presu Simrena Fundokre Manipur Press Club the Pantokiba State Platform for Disabled People's Organization gi Marisuba Mapo Kumon Tharamda Wafamasi Fundokibani Tharamasida Person with Disability gi Commissioner L Nabakeshwar Assistant Commissioner Junglen Mangkigben Naharol Thaudangi Editor Case Lawyer Organization gi President Dr. S. Jasubanta Susaryaki Presona Makha Taraduna Matam Sangna Commission Leitabadagi Disabled Sina Kudung Chadabakaya Tinarabadu Ngasidi Kole Commission Asigi Hausi Watuna Ladiba Staff Sing Mensinanaba Mari Lenabasinda Takshingani Aikoi Isorna Mata Oina Sembirakpani Wakal Hantaba Tobiganu Haiki Legislative Assembly was every AIDS Laina Minam Shekar Karman and Topical and every issue legislative forum of the Shumana Doduna every differently able persons in issue every legislative forum Mama every lady Abra and say whatever speaker that Tandraka Machine forum Mama should a lady a wise hand no indeed although may have seen legislature seen indeed although in a Masimara the baby Pamjaka Sophia leadership Katara Masi indeed obise Thasigi Kunitoi the Sikiba Nonglay Nushit Aduna Uripok Leba Saki Devi Girls High School gi Matakupa Jingasing Umdoki Bedagi class to Waya the Bagi Fibam the lady school gi assistant head mistress RK Sana Jawbina school Asigi classroom veranda Amadi kitchen gi Jinga Humdoki Bagi Matakta school campus Ising Tumjin Duna lady Hidamasida Mari Lenaba authority na Miying Changbiu Pongdorli Manipur Peace and Integrity Mapi Council na Kangchup Chirugi Khunja Singda Cheng Alu Amadi Polam Kaya Mating Pangkre Jenims ki Doctor Amadi Nursing na Mathau Leptuna Kongjang Chaksingki Basina Laraba Miyamna Private Hospital da Yengba Ngamjadaba Singi Khalaga Athuba Matamda Yanaba Puraknaba Kangleipak Lamjing Apunba Mairalup Kangla Maina Puning Chingsili Athuba Matamda Yanaba Puraktrabadi Lebak Miyam Galoina na Government Amadi Director gi Mathakta Akanba Kongjang Changsilagani Hairi Hauzik Sanabagi Pau Ngasi sanabagi pauda Nat yo ba jagoi isai tharongga loina Manipur yauna mapalgi team manga ge lift marifu manga na saru yaduna ngasdagi Eastern India Powerlifting Championship Kumalapa ke sai sak holder Indian Powerlifting Federation ge hana secretary Oramba Arjuna Awardee Subrata Dattana Hodokre Tharam asida Manipur Olympic Association ge Secretary Sunil Elangbam Vice President G.A. Ibo Pisak Sarma Manipur Powerlifting Association ge President N. Kumar Susaruya ke Tha asigi kuntaruk fauba pangthokadaba championship asida Manipur gi nupa nupi lifter nifuhum doina tongan tongan ba KG kangnup ki category singda saruk yagani
Lebak Kumari na saruk yaduna Indonesia da pangtholiba President's Cup ta Bharat ke oina miyoi manga saruk yabada yauriba Manipur ki boxer SS Sajubala Devi na KG Nifunipan gi Kanglup ki semi final da Vietnam gi Liti Ngok Angabu point ahum sino da maitiba piduna final changkre hayang tang kumanga da Russia gi Insava Joyaga final sanaragani hadaki President Cup asida mahana gold medal dogani habagi chawna thajaba thamdi Manipur Veteran Football Association asinduna Imphal gi Mapal Kangjebung da team kunang group mari thongna khaidotuna tha asigi tang 19 dagi sanaba hogiba 33 suba Challenge Cup Veteran Football Tournament ki ngasi sanakiba ahanba match da Flam Babu Parana SSDSA Sadai Hilsbu goal ani sinoda maitiba pikre Flam Babu Paragi mai papagi goal ani adu okula amadi en bobona ahanba half ki taruk suba amadi kunmari suba minute chanke ani suba match ki sanakiba da Sirti Chandel na IVFA Kanchipur goal ani amada maitiba pikre Sirti Chandel ge goal ani adu W Ilvis Monsang amadi W Farmwat Mongsang na ahan bahaf ki kuntraga taruk shuba amadi ani shuba half ki nifuga manga suba minita chanki IVFA Kanchipur ge amatangaraba goal adu A Babu na ahan bahaf ki tramatoi suba minita chanki bani hayang ahan ba match KFC Kaisam Thong amadi FVWA Mapal Kangjebunga sanagani ani suba match na FC Imphal Mayai Koibi amadi Basai Thangmaibanga sanagani Somung Student Club na sinduna Somung Student Club ground da team tara nitona group mari thongna khaidogna chathariba nipan subai inter Somung Invitation Football Tournament ki ngasi sanaki ba ahanba match ta BDF Somung Post na SSC Team B Somung bu goal ohmani da maitiba pikre BDF Somung Post ki goal sangadu Dhanbir Tender amadi location na chanki SSC Team B Somung ki goal ani aduna Umakanta amadi inaw na chanki bani ani suba match ki sanaki ba da SSC Team A Somung amadi DFA Sombung goal amata chanadana draw chakre hayeng match ta hayengi match ta SSYC Team A Sarem amadi Wari Yekai Roy Club ka sanagani All Manipur Volleyball Association ki BM Makada Uchiwa Wangma Popular Welfare Club na sinduna Uchiwa Wangma Punsi Kaital Volleyball Ground da team tara nasaru yaduna ngasidagi Anisuba Intervillage Open Volleyball Tournament haukre tha asigi tang kumapan fawa chathagadaba tournament asigi ngasi ahoba numit ki sanakibada BSA Mayang Imphal Benguna SGC Lamjawu point kunipan kuntaruk kumanga taramanga kunithoy kunmanga amadi kumapan kuntaret set ahum amada maitiba pikre Indian Sports Sangha Manipur Pradesh ki Makhada Manipur Fencing Association na sinduna ahanba Manipur State Games ki saruk ama oina fencing competition tha asigi tang ahum dagi mapan fawa pangtolgani saruk yaningba Manipur Fencing Association ge affiliate unit singna tha asigi tang kunipan fawa manungda association ge office tagi entry form lauraga April 13 fawa manungda thajilakadabni competition asi mai pakna pangthona ba association na tonga ba committee semkre hairi Taekwondo, Judo, Sepak Takraw, Water Polo, Fencing, Rowing, amadi Indigenous Games, Thangta, Muknagi Masana Singi Oiba, Indian Sports Sangha Manipur Pradesh na sinduna First Limited Events, Manipur State Games Sing, Mathang Thagi Tang, Ahumdagi Mapan Fawa Pangtolagani, Hairi. Haukiba chahi amadi chaliba chahi asida tongan ba national thakta pangthokiba championship singda mingchat purlaba wushu sanaroi sing opagi thoram wushu association of Manipur na sinduna tha asigi tang kuntaru ke ayupung tara da Khuman Lampak main stadium da laiba wushu training hall da pangtholagani hari Goa da pangthokiba yankai humdoi shuba Mr India Darjeeling ge Kalipong da pangthokiba manga suba Gorkha Land Classic Bodybuilding Championship Maharashtra da pangthokiba yankai manga suba Senior India da saruk yaduna mingchat purakraba sanari sing amadi official sing opagi thorom tha asi tang kuntaruki nungtil pung aniga meni kontra chapa matam da Khuman Lampak ta leba Manipur Olympic Association ge office ta pangtholagani hari ngasi nomugi ba ingasai pau pizari ICAR lam fer patagi fangba paw matung ina ngasi khwaidagi saba si degree Celsius 39.3 ni khwaidagi ingmana degree Celsius 33.5 ni nungsita yabo isimagi chang ayukta chada marfudra taro nutildana chada humfuga mapan nongjugi chang millimeter 38.5 amani Weslapudamaro ba pamukana pizari Haukiba chahi manga asida chingi mapam singi chakwa thorangi damak lupa crore chahum hena chading tawkre hana Chief Minister Okram Ibobina phundokre New Delhi ki Pragati Maidan dangarang dagi haukiba ahanba Indian Global Exhibition on Services ta saruk yareba Manipur gi pavilion na malem gi lebak kaya ge miyeng chungsinba ngamle amadi mapan gi state manga yauna puna state tarung na saruk yaduna ngasidagi Eastern India Powerlifting Championship haukre
ꯃꯁꯤꯒꯤ ISTV ꯅ ꯄꯤꯖꯕ ꯄꯥꯎ ꯃꯇꯥꯡ ꯁꯣꯏꯁꯤꯟꯖꯔꯤ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ